Lakhipuronline puthokjaba February ki tang 19 Laibak pokpa numit ki Khomjinba Pao tabirasi. Ahanbada maroi pao. Kasar bina kandida paikhat kadaba Nabard ki model millet project DC Rohan Kumar Jhana hodokre. Thangta sports kamari lenadaba miyoida Padma Shri award piba yaning te haina Assam Thangta Association na phongdokre. Result fattaba namaram oiraga sebana Barak Tampak school manga yauna Rajyasiki school chamaga manga gi affiliation kakre. Safety amadi security gi matangda oja singi oiba district level orientation program ama pangthokre amasung numit humni chatharakiba youth leadership residential camp jiribam da loisinkhre. Hojik mapungoi pao tabirase. Nabard Assam gi sel gi tengmak makhada Yusuf Meheruli Center Mumbai na Binakandi block ta paikhat kadaba model millet project ngarang February ki tang 28 ningthau kaba numita Singirbon gi PK college ta pangthokiba thormamada Kasar gi deputy commissioner Sri Rohan Kumar Jha IAS na haunabi matung ina hodokre. Thoramasida Sri Jubraj Bor Thakur ADC Agriculture Kasar Rabi Shankar Likmabam DDM Nabard Kasar Dr. Rahul Chakrabarti SDAO Lakhipur Bhaskar Saikia ADO Lakhipur Krishi Ratna Sri Abhishek Kumar Srimati Sangita Singha Project Coordinator Yusuf Meheruli Center Mumbai Galonana Lomi Nipu Mukna Thoramasida Sarujaki Yusuf Meheruli Center Mumbai ki Project Coordinator Srimati Sangitana Welcome Address Piba Galonana Paikhat Liba Project Asiki Matangda Miyam da Sugaina Khanganki DDM Nabard Sri Rabi Shankar Likmabamna Chaliba Chahi 2023 asi India na thangatkhiba wafam matung ina United Nations na chahi asibo International Year of Millet haina lauthokibani haina paudamki. Bharat na malem gi manungda khwaidagi hena millet puthokpa lebak ama oina na bahotnari. Hairiba thorang asigi makhada Nabard ki Assam Regional Office na Assam gi District Kunhumdoida Model Millet Project haudoktuna lamdamasigi lomi lising amaga chamagi yankhaibo millet thabagi khudong chaba piri haina mahakna makhata ki. Kasar District ta Yusuf Meheruli Center Mumbai na Model Millet Project haugananaba project asi sanction oikre. Project asigi makhada Kasar gi Binakandi block ta Barak Dairy members singna Lammaker Yankhaida Foxtail Millet Thananaba Thorang Taure. Hairipa project asi Yusuf Meheruli Center amasung Barak Dairy Producer Cooperative Society Limited na putna honabani. ADC Agriculture Sri Jubraj Bor Thakurna millet chabana hakchang da kanaba nutritional value na chingba phangmagi matangda miyam da paudamkhe. Deputy Commissioner Sri Rohan Kumar Jhana farmer singda Foxtail millet ki maru sing yanthoki. Mahagna millet thabagi kanaba organic cultivation, crop diversification gi matangda wangang laduna karamna lomi gi income hengel hengani haibagi matangda wangang ke. Dr. Rahul Chakrabarti SDAO Lakhipur amasung Sri Bhaskar Saikia ADO Lakhipur na millet thabagi matangda lomi singda sandok na take. Program gi makhata na Deputy Commissioner na millet thari blofam da chatuna yengsin ki haina Barak Dairy gi maike dagi khangalakli. Thangta sports kamari leinadaba miyoida Padma Shri award piba yaning de haina phongdokladuna Assam Thangta Association na silangduna ngarang February ki tang 28 ki nungtil pung 3:30 tabada Silcherda paugi mifam ama pangthokre. Mifam da saruk yakiba Assam Thangta Association ki President W Binoy Kumar na haikibada Thangta sports kamari suklai leinadaba miyoy amada handak Padma Shri award pi ki basi ekhoina yabangamloi aduna hiramasi ki matangda India ki President Secretary Home Affairs amadi Kendra ki Sports Minister ki mafamda yaningdaba phongdokladuna memorandum ama thakre aduga memorandum asigi copy amasu Manipur ki CM ki mafam na thakre haiki. Malem ki mafam kayada sindam pham hangliba Grandmaster Sri Huidrom Prem Kumar bu mirai biramlaga Thangta sports kamari leinadaba Sri K Sanathoi Sarmada award asipi ki bayaning de haiba wafam sing phongdoki haina Assam Thangta Association ki Secretary Raju Singh na phongdoragli. Paugi mifam aduda Assam Thangta Association ki atai thomi sing su saruk yaki. The Padma Shri award nominated for in the field of Thangta sport is totally wrong. That's why we have submitted opposed letter memorandum to the President of India and Secretary Home Affairs, Sports Minister of India
and copy to the Chief Minister of Manipur. Board of Secondary Education Assam Sebana Assam gi private amadi venture school pullaga punna school chamaga mangagi affiliation kakna na bawari blokre masi haukiba chahi 2022 gi SSLC amadi Assam High Madrasa gi parikhada yamna hanthaba changda chada suinodagi taragi changda result oirakpa sida Sebana khongthang asi lokhatpani hairi Pawasigi matung ina result thoine hena phajadaba apunba school chaniga marfutara marida Sebana Mamang chahigi June thada so cost notice thakibani adubo masigi manungda matik chaba paukum halakitaba school chamaga manga asida Sebana chaliba sahi 2023 asigi March thadagi affiliation withdraw tawragani haina pawasina makhatari masigi manungda Barak Tampak ki school manga yauri Kasar jilada school ahum aduka Hailakandi amasung Karimganj jiladagi school amamam yauri Kasar jiladagi Dewan Group High School Dulu Bagan High School amadi JRD Public High School amasung Hailakandi jiladagi Nirod Bihari Pal High School aduga Karimganj jiladagi Vidyarthi Bhavan High School yauri Khanganjaba ma Singirbon High School lingkhat kiba chahi humpumanga changlakpagi thauram pangthokpaga mari leinana achamba tharomama ngasi ayuk pung 10 da aphongba mifam ama pangthokadaba sida lamdam asigi miyamna saruk yabiu haina celebration committee gi maige digi phongdoragli mapung oiba thauramna March ki tang 15 da pangthokani hairi Samagra Shiksha Manipur gi midyeng makhada JDO Jiribamna sinduna Babu Parada leiba PWD Guest House ki conference hall da nongmagi oiba district level orientation program of teachers on safety and security ngarang pangthokre thoramadu da JDO Jiribam Thaudam Amura Sichanu MES Nixi Huidrom resource person disaster management department ki instructor PH Hemolata state disaster response force ki M Nilani Devi Vidyarani Yumnam Amadi Indian Red Cross Society Impal West ki General Secretary Dr. Bankim Chandra Thoksomsu Thoram da saruk yakhe training program aduda maihau langpok amadi ising da irak na badagi karamna kannana bahonagani amadi khudaki oiba first aid mato karamna pigani haibagi matangda resource person singna wangangki training asida tongan ba school singdagi lakiba oja chamarom na saruk yakhe any accident, any emergency, what is my role to the society? Have you also I may guide the to order so I can to we are here have to Adukumba Akudi Yamna Azaba Wakalone Kunasi hospital yang dekat nak kau nak kemana ni memang kali yang tu itu kita semua nak kau nak safe tu boleh di mungkin adu main nak kau orang kau nak training se pi nak kita makan sudah tak sebenarnya adu nak uzar sih na feel free CD 1 session 1 only one sided session nanti both sided kau isi ham video aku lah ini hamar sida any doubt lagi ada su aku ini sida lah isi uzar sih mu hari uzar sih amasung aku masih gian opsin tak menaraga society amasung school level dah amasung community level dah aku as a humanity aku hari save tu nasi ay treatment yan dia ang na ang ama la igre na traga manung da la igre na ketan jang ka lagu pidaba ma ay ko rescue team la apa da massibility or kan decision na doing ko ako ya rescue da matung da ko ya thora ka da thamkan sida ribbon jing je pulang gani ba si se kayo kan da decision na ge yam na capability ya kan da massibility ko ya kan da si collection sida ma choose na kai hai na kan sida rates na kaino karamba victim da punge punba mapas na kai da no har kadi koi disi da kojen risk da kulang bani ko simba ko ni ban kun base rates na kaino ha kana yam serious ko ba immediate treatment need to ba bangbu kai do rate da kiram bani ba aduga yellow sina kaino ha kana katang delay to ba ya ba bangbu sida kiram bani ba aduga green sina kaino ha kana sina mo sina walking wounds matanda adum masana self rescue toroga side ki tholo ngambado fracture gumba ma ate ka kai ko isma thanda na toroga la ko do adu gumbo do koi ni
Black sina kay ha expected death expector ba kang do na mayam na mating pang di matamda teachers may am ko gi disaster management is minor training to pro ba ha ga mas ability or to na live ki na volunteers ko na bitin ba la aga sigum ba condition je thingna ba matamda ha di ha na mating pang bi do se re ki ram se ha na to bi wa International Peace and Social Advancement IPSA amadi Kanglaipak Students Association KSA Jiribam branch na sinlangduna apunba saklona masakatpagi anoba mideng ama haiba pandamda numit humni chupna chatarakiba Youth Leadership Residential Camp Jiribam ki sorok ating be high school dangarang February ki tang 18 loisenbagi thorom pangthokre haugalakliba maroina youth singna lawgataba thodang gi matangda sagnairaba mioi kya nawangangki thoromga mari lenana IPSA ki advisor Chingkhei Luangna Kanglaipa ki phiral gi matangda IPSA na chahi nipan chupna thigalaba matung seminar amadi conference pangthoktuna lakhiba Kanglaipa ki asengba phiral oina khagemba matam gi phiral gi matangda sugaina takhi amadi ILPS ki chana kanglon gi matangda su paudam ki hairi loisenba gi thoromaduda ex adhyaksha Jiribam KH Janaki Devi IPSA headquarter ki president Taurangbam Birjit Laisem Club Kuning Thekit President L Amarjit Amadi KSA Jiribam ki advisor L Surendrana Chief Guest President Amadi Guest of Honor oina saruk jakhi Kemta saruk yakhi basingda certificate singsu yentokhi Aroibada maroiba pau amukhanna Kasar bina kandida paikhat kadaba NABARD ki model millet project DC Rohan Kumar Jhana hodokre Thangta Sports Kamari Linadaba Mioida Padmasri Award Piba Yaning Te Haina Assam Thangta Association of Fundokre Rizal Fataba Namaram Oiraga Sebana Barak Tampak School Manga Yauna Rajasiki School Chamaga Manga Gi Affiliation Kakre Safety Amadi Security Gi Matangda Oja Singi Oiba District Level Orientation Program Ama Pangtokre Amasung Numit Humni Chatharakiba Youth Leadership Residential Camp Jiribam Da Loisinkre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare